ꯕꯨꯠꯂꯨꯍꯥꯎꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯊꯝꯖꯔꯤ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯐꯣꯟꯗꯨ ꯊꯝꯃꯒ ꯋꯥꯈꯜꯗ ꯈꯜꯂꯦ ꯀꯕꯣꯛꯂꯩ ꯍꯤꯡꯂꯤꯉꯩꯗ ꯂꯤꯛꯂꯥꯒꯤ ꯃꯃꯥꯗꯣ ꯍꯨ 8 ꯈꯥꯈꯤꯕꯅꯤ ꯃꯆꯥꯅꯨꯄꯤꯁꯤꯗꯤ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯨꯅꯤ ꯅꯨꯡꯁꯤꯐꯝ ꯊꯣꯛꯇꯦ ꯐꯔꯦꯅꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯒ ꯆꯥꯛ ꯄꯤꯖꯕꯗꯤ ꯑꯩ ꯇꯧꯔꯣꯏꯌꯦ ꯇꯧꯕꯇꯕꯨ ꯈꯨꯕꯤꯁꯣꯏꯗꯣ ꯂꯧꯅꯕ ꯑꯩ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯌꯥꯠꯀꯦ ꯆꯥꯛꯀꯧꯕꯁꯤꯗꯗꯤ ꯂꯣꯏꯈꯤꯁꯅꯨ ꯃꯔꯥꯡꯗꯤ ꯑꯩ ꯇꯧꯔꯔꯣꯏ ꯈꯣꯡꯒꯨꯟ ꯇꯥꯅ ꯇꯧꯕ ꯊꯕꯛꯅ ꯍꯦꯜꯂꯤ ꯃꯥꯏ ꯄꯥꯛꯄꯁꯦ ꯑꯗꯨꯅ ꯀꯥꯟꯅꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯒꯥꯔꯤꯒꯤ ꯀꯇꯥꯅ ꯄꯣꯊꯥꯕ ꯂꯩꯇꯅ ꯇꯦꯛ ꯆꯠꯄꯒꯨꯝ ꯋꯥꯈꯜꯒꯤ ꯀꯇꯥꯅ ꯀꯕꯣꯛꯂꯩꯒꯤ ꯀꯣꯛ ꯃꯅꯨꯡꯗꯨꯗ ꯄꯣꯊꯥꯕ ꯂꯩꯇꯅ ꯎꯔꯨ ꯎꯪꯗꯨꯅ ꯆꯠꯂꯦ ꯊꯣꯏꯍꯟꯕꯤꯅ ꯍꯤꯡꯂꯤꯉꯩꯗ ꯌꯨꯝꯁꯤꯒꯤ ꯌꯥꯝꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯃꯥꯅ ꯃꯅꯥ ꯊꯥꯅꯗꯦ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯄ ꯃꯥꯒꯤ ꯅꯨꯄꯥ ꯇꯥꯏꯕꯪ ꯉꯥꯟꯕꯕꯨ ꯌꯦꯡꯕꯤꯗꯦ ꯃꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯌꯦꯡꯅꯔꯒ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ ꯍꯥꯏꯈꯤꯕꯗꯣ ꯍꯤꯡꯂꯤꯉꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯃꯇꯩ ꯃꯅꯥꯎ ꯎꯅꯕ ꯌꯥꯗꯕ ꯄꯪꯈꯠꯇ ꯈꯠꯅꯕ ꯃꯇꯝꯅꯤ ꯇꯥꯏꯕꯪ ꯉꯥꯟꯕꯒ ꯀꯕꯣꯛꯂꯩꯒ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯈꯠꯅꯔꯝꯃꯤ ꯁꯤꯡꯖꯃꯩꯗ ꯃꯌꯨꯝ ꯄꯥꯟꯕꯤ ꯅꯆꯟ ꯏꯕꯦꯝꯃꯗꯣ ꯃꯕꯨꯡ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯍꯟꯅ ꯐꯥꯎ ꯌꯦꯡꯗꯦꯅꯦ ꯃꯥ ꯃꯊꯟꯇ ꯅꯨꯡꯉꯥꯏꯔꯒ ꯂꯣꯏꯔꯦ ꯁꯤꯅꯤꯅꯦ ꯍꯩ ꯆꯩꯅꯤꯕꯨ ꯋꯥ ꯉꯥꯡꯒꯅꯨ ꯅꯨꯄꯤ ꯍꯦꯛ ꯍꯥꯏꯔꯨꯔꯒꯅ ꯆꯩ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯁꯦ ꯐꯨꯕꯤꯔꯣ ꯏꯅꯝꯁꯤ ꯇꯠꯀꯦ ꯐꯨꯕꯤꯔꯣ ꯅꯪꯅ ꯅꯨꯄꯥꯅꯤ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯑꯩꯕꯨ ꯐꯨꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯊꯥꯗꯣꯛꯄꯤꯌꯨ ꯏꯆꯟ ꯅꯨꯄꯤꯗꯣ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯂꯝꯕꯤꯒ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯒ ꯃꯥꯟꯅꯗꯦ ꯏꯪꯅ ꯆꯤꯛꯅ ꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯤ ꯌꯦꯠꯐꯝ ꯊꯣꯛꯄꯒꯦ ꯕꯥꯂꯣ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯥꯒꯤ ꯂꯨꯍꯣꯡꯕꯗ ꯄꯨꯊꯈꯤꯕ ꯃꯌꯥꯝꯗꯣ ꯁꯤꯡꯅꯕ ꯍꯣꯠꯅꯕꯗ ꯏꯅꯥꯗ ꯁꯤꯔꯝꯕ ꯁꯅꯥ ꯐꯥꯎꯕ ꯕ꯭ꯔꯤꯟꯗꯥꯕꯣꯟ ꯄ꯭ꯔꯥꯞꯇꯤ ꯑꯣꯏꯈ꯭ꯔꯦ ꯍꯩ ꯅꯪꯒꯤ ꯁꯅꯥꯗꯨꯗꯤ ꯑꯩꯅ ꯁꯥꯕꯤꯅꯤ ꯑꯍꯥꯌꯣ ꯅꯥꯀꯣꯡꯁꯦ ꯏ ꯇꯥꯔꯦ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗꯅꯣ ꯁꯥꯕꯤꯗꯣꯏꯗꯣ 2059ꯗ ꯁꯥꯕꯤꯒꯦ ꯍꯥꯏꯔꯣ ꯅꯨꯄꯤ ꯅꯪ ꯃꯇꯣꯏꯅꯔꯦ ꯁꯥꯎꯕꯨ ꯆꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯑꯁꯦꯡꯕ ꯍꯥꯏꯕꯗ ꯃꯤꯒꯤꯗꯤ ꯃꯄꯥꯝꯗ ꯊꯩꯔꯒ ꯅꯨꯡꯉꯥꯏꯕ ꯐꯥꯎꯕ ꯌꯥꯎꯅꯈ꯭ꯔꯦ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯁꯤꯗꯤ ꯂꯣꯏꯔꯦ ꯂꯨꯄꯥ ꯑꯃ ꯐꯥꯎ ꯈꯥꯏꯗꯣꯔꯛꯇꯦꯅꯦ ꯑꯩꯈꯣꯏꯁꯨ ꯈꯨꯠ ꯄꯥꯜꯂꯦ ꯁꯨꯔ ꯅꯣꯝꯂꯒ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ ꯀꯕꯣꯛꯂꯩ ꯑꯩꯁꯦ ꯂꯩꯁꯥꯔꯤꯉꯩꯗ ꯃꯤꯅ ꯌꯦꯡꯈꯣꯝ ꯔꯣꯃꯥ ꯃꯥꯜꯂꯤ ꯍꯥꯏꯔꯤꯕꯅꯤ ꯅꯪꯉꯣꯟꯗ ꯂꯩꯔꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯁꯛꯆꯨꯒꯁꯦ ꯄꯨꯡꯃꯥꯡ ꯃꯥꯡꯉꯦ ꯆꯦꯛꯀꯣꯟꯗ ꯆꯦꯛ ꯁꯥꯕ ꯌꯥꯎꯕ ꯍꯥꯇꯦ ꯁꯦꯟ ꯈꯔ ꯐꯪꯕꯁꯤꯅ ꯀꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯅꯪꯁꯨ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯅꯆꯟꯗꯨꯗ ꯍꯥꯏꯕ ꯌꯥꯏ 이베마 이붕 와래 खरा मतेंग पांगो तानिंग देखो नुपी इसागी लंबीदी इसाने याचबता तानिंग देखो नुपी इसागी लंबीदी इसाने याचबता असुमना ngangnariŋe थोयेनबी बोलेरो मतोंगदुना लाय मखोयदा लायबा ड्राइवर नुपा मचा अमना थौदुना लाय थोंगालोमदगी गाड़ी में थौजल हायबगी मखोल ताई हायदुना खतनरम मतै मनावनिदो चेंथोरे गाड़ी दुदा चेंग बेग आलू इंसांग नापी थुम थाव अतै चानबा हवाई मखल गाड़ी थुमचेत चानबा पुदुना लाय मधु उबदा हरावबना लवाई लुतुन छाले कबुकले अदुबु मपाल थोंगददि सावसिने बोलेरोदो थोंगालोमदा मांगोन मची मदा पोसे जिंगदो थाबा लोरगा थौदोखि थोयनबिना थोंगा नंगायरमु हायबगी मौंगदो इंगित तवे अहुमदो अवाई खुम तौने इबेमा नंग लाइब्रा होय ताचौ चेरावबगी पोचै थिनबा लाकपनि करिगिनो नंगना अदु याम पुरैसिबो यामबु यामंद्रबनि ताचौ कबुकलेन नसा ngakta इकोम कोमना लाकपा याबसिदबु करिगी लाइनो अदु याम पुरकलगा नोय ताचौ नारिसे असुम्मनि
ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯂꯥꯛꯄꯕꯨ ꯆꯤꯡ ꯐꯨꯛꯂꯒ ꯄꯨꯔꯛꯄꯗꯧꯅ ꯄꯨꯔꯛꯂꯤꯁꯤꯕꯨ ꯄꯨꯔꯛꯇ꯭ꯔꯁꯨ ꯌꯥꯕꯁꯤꯗꯕꯨ ꯇꯥꯏꯕꯪꯉꯥꯟꯕꯅ ꯅꯣꯏꯅ ꯅꯝꯃꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ ꯇꯥꯏꯕꯪꯉꯥꯟꯕ ꯅꯨꯡꯗꯗꯤ ꯈꯜꯂꯤ ꯍꯦ ꯅꯨꯄꯤ ꯌꯨꯝꯒꯤ ꯅꯨꯄꯤ ꯑꯉꯛꯄꯅꯤꯀꯣ ꯅꯣꯏꯁꯦ ꯁꯦꯟꯒꯤ ꯃꯃꯥꯏ ꯑꯅꯤ ꯄꯥꯟꯕꯗꯧꯅ ꯃꯅꯤꯡ ꯃꯃꯥꯡ ꯉꯁꯥꯏ ꯋꯥꯏꯅ ꯑꯗꯨ ꯄꯥꯝꯃꯤ ꯑꯗꯥ ꯄꯥꯝꯃꯤ ꯍꯧꯖꯤꯛꯅ ꯄꯥꯝꯗꯦ ꯀꯕꯣꯛ ꯂꯩꯕꯦꯝꯃ ꯅꯪꯗꯤ ꯗ꯭ꯔꯃꯥ ꯌꯥꯎꯒꯗꯕ ꯅꯨꯄꯤꯅꯤ ꯊꯣꯏꯍꯟꯕꯤꯅ ꯏꯅꯝꯃ ꯄꯨꯅꯤꯡꯕꯒꯤꯗꯤ ꯄꯨꯅꯤꯡꯕ ꯉꯥꯛꯇꯅꯤ ꯏꯄꯥꯝꯁꯤꯗ ꯃꯄꯥꯟ ꯅꯥꯏꯗꯦ ꯑꯩꯅ ꯑꯉꯝꯕ ꯈꯔꯗꯪ ꯁꯤꯜ ꯂꯥꯡꯗꯨꯅ ꯄꯨꯔꯛꯄꯁꯤꯗ ꯌꯥꯝꯃꯤ ꯌꯥꯝꯗꯤ ꯊꯤꯕꯤꯅꯨ ꯀꯕꯣꯛ ꯂꯩ ꯈꯨꯝꯃꯦ ꯍꯣꯏꯗ ꯏꯄꯥꯝ ꯍꯥꯏꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤ ꯅꯨꯡꯁꯤꯕ ꯃꯐꯝꯗ ꯃꯌꯥꯝ ꯄꯤꯕꯗꯤ ꯍꯧꯅꯁꯥꯅꯦ ꯇꯥꯏꯕꯪꯒꯤ ꯁꯥꯖꯠꯅꯤ ꯏꯅꯝꯃ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯑꯣ ꯀꯩꯗꯧꯔꯒꯦ ꯀꯕꯣꯛ ꯂꯩ ꯊꯣꯏꯍꯟꯕꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯑꯦ ꯊꯣꯏꯍꯟꯕꯤꯅ ꯃꯥꯒꯤ ꯕꯦꯛꯇꯒꯤ ꯅꯥꯗ ꯌꯥꯟꯕ ꯌꯥꯕ ꯁꯅꯥ ꯁꯦꯠ ꯑꯃ ꯄꯨꯊꯣꯔꯛꯑꯦ ꯂꯩꯔꯣꯡꯗꯧꯅꯁꯨ ꯇꯧꯏ ꯈꯨꯗꯩꯕ ꯀꯅꯥꯅ ꯁꯥꯕꯅꯣ ꯅꯨꯡꯒꯤ ꯃꯆꯨ ꯇꯔꯦꯠꯅ ꯊꯣꯟꯗꯨꯅ ꯁꯥꯕ ꯅꯥꯄꯒꯤ ꯅꯥꯏꯟꯅꯤ ꯍꯦꯛ ꯌꯦꯡꯕꯗ ꯇꯣꯞ ꯇꯣꯞꯄꯤ ꯁꯅꯥꯗꯨ ꯂꯧꯊꯣꯛꯂꯒ ꯊꯣꯏꯍꯟꯕꯤꯅ ꯀꯕꯣꯛ ꯂꯩꯒꯤ ꯃꯅꯥꯗ ꯁꯤꯖꯤꯟꯕꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯈꯝ ꯊꯦꯡꯅꯉꯛꯏ ꯀꯕꯣꯛ ꯂꯩ ꯑꯃꯗꯤ ꯇꯥꯏꯕꯪꯉꯥꯟꯕ ꯊꯣꯏꯍꯟꯕꯤꯅ ꯃꯈꯥ ꯇꯥꯔꯦ ꯏꯅꯝꯃ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯄꯛꯆꯈ꯭ꯔꯦ ꯍꯩꯃꯥ ꯐꯖꯕ꯭ꯔꯅꯦ ꯐꯖꯩ ꯏꯅꯝꯃ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ ꯉꯁꯤ ꯄꯤꯔꯤꯕ ꯁꯅꯥꯁꯦ ꯍꯟꯗꯛ ꯀꯨꯝꯒꯤ ꯏꯅꯝꯃꯒꯤꯗꯃꯛ ꯊꯣꯟꯕ ꯆꯩꯔꯥꯎꯕꯒꯤ ꯈꯨꯗꯣꯜꯅꯤ ꯀꯕꯣꯛ ꯂꯩ ꯍꯔꯥꯎꯕꯅ ꯃꯁꯥꯗꯣ ꯁꯦꯝꯕꯥꯡ ꯃꯁꯥ ꯈꯞꯄꯒꯨꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯅꯥ ꯌꯥꯟꯕꯗꯨ ꯎꯔꯒ ꯇꯥꯏꯕꯪꯉꯥꯟꯕ ꯅꯨꯡꯉꯥꯏꯕꯕꯨꯗꯤ ꯐꯥꯎꯏ ꯑꯃꯔꯣꯝꯗ ꯃꯆꯟꯅꯨꯄꯤꯅ ꯆꯠꯂꯝꯒꯗꯕ ꯁꯦꯟ ꯃꯌꯥꯝꯗꯨꯒꯤ ꯈꯜꯂꯨꯔꯒ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ ꯇꯥꯏꯕꯪꯉꯥꯟꯕꯒꯤꯅ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯉꯥꯡꯈꯩꯒꯤꯁꯨ ꯄꯤꯔꯝꯃꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯄꯤꯔꯝꯂꯒ ꯊꯣꯏꯍꯟꯕꯤꯁꯨ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯃꯇꯦꯛꯁꯦ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯀꯕꯣꯛ ꯂꯩꯅ ꯏꯅꯥꯗ ꯃꯥꯅ ꯌꯥꯟꯕ ꯁꯅꯥꯗꯣ ꯃꯥꯒꯤ ꯑꯗꯨꯝ ꯑꯣꯏꯈꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯄꯪꯕꯅ ꯌꯥꯗꯗꯅ ꯃꯥꯒꯤ ꯀꯦꯟꯁꯔ ꯂꯥꯌꯦꯡꯕꯗ ꯑꯉꯝꯕ ꯁꯦꯟ ꯈꯔꯗꯤ ꯄꯨꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯏꯅꯥꯗ ꯌꯥꯟꯕ ꯁꯅꯥꯗꯣ ꯆꯍꯤ 2 ꯂꯩꯔꯒ ꯀꯥꯏꯈꯤ ꯑꯉꯥꯡ ꯃꯆꯥꯗ ꯃꯣꯏꯊꯦꯝ ꯇꯧꯕ ꯑꯣꯏꯔꯝꯂꯦ ꯃꯥꯒꯤ ꯀꯦꯟꯁꯔ ꯅꯥꯔꯤꯉꯩ ꯃꯇꯝꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯗ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯏꯔꯨ ꯏꯌꯥꯡꯁꯦ ꯇꯦꯛꯈꯤꯕꯅꯤ ꯀꯥꯟꯅꯗꯦ ꯄꯨꯟꯁꯤꯁꯦ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯥꯟꯅꯕ ꯑꯣꯏꯖꯕ ꯂꯩꯕ ꯃꯐꯝꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕꯅ ꯐꯩ ꯐꯕꯨ ꯐꯔꯕꯅꯤ ꯊꯣꯏꯍꯟꯕꯤꯁꯦ ꯉꯟꯇꯥꯅ ꯂꯧꯁꯤꯟꯈꯤꯕ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯀꯣꯝꯃꯤ ꯋꯥꯏꯁꯨ ꯌꯥꯝ ꯁꯪꯉꯤ ꯀꯩꯗꯧꯅꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨꯅꯦ ꯂꯩꯍꯧꯔꯤꯕ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯌꯨꯝꯁꯤꯗ ꯈꯨꯡꯒꯨꯜ ꯇꯥꯍꯜꯂꯣꯏ ꯁꯣꯝꯗꯅ ꯃꯄꯨꯔꯣꯏꯕꯅ ꯂꯤꯛꯂꯥ ꯐꯪꯗꯕꯗꯒꯤ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯨ ꯎꯔꯒ ꯃꯉꯣꯟꯗꯗꯤ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯐꯥꯎꯏ ꯇꯥꯏꯕꯪꯉꯥꯟꯕꯗꯤ ꯀꯞꯂꯦ ꯃꯈꯣꯜ ꯊꯣꯛꯇꯅ ꯇꯨꯃꯤꯟ ꯂꯩꯔꯝꯂꯒ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯃꯟꯕꯗꯣ ꯏꯟꯊꯣꯛꯇꯨꯅ ꯑꯃꯨꯛ ꯆꯠꯈꯤ ꯀꯕꯣꯛ ꯂꯩꯅ ꯀꯗꯥꯏꯗꯅꯣ ꯑꯃꯨꯛ ꯆꯠꯂꯤꯗꯨꯅ ꯆꯥꯛ ꯂꯣꯏꯔꯕꯅꯤ ꯑꯩ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯝꯗꯦ ꯍꯣꯏ ꯃꯥꯏꯁꯨ ꯍꯥꯏꯔꯝꯗꯦ ꯇꯨꯃꯤꯟ ꯃꯥꯒꯤ ꯁꯥꯏꯀꯜꯗꯣ ꯊꯧꯗꯣꯛꯂꯒ ꯆꯠꯈꯤ ꯀꯕꯣꯛ ꯂꯩ ꯃꯆꯤꯟꯗ ꯁꯣꯜꯍꯧꯏ ꯏꯁ ꯃꯃꯧ ꯑꯉꯥꯎꯕꯤ ꯊꯤꯕ ꯆꯠꯂꯤꯕꯅꯤꯅꯦ ꯃꯥꯒꯤꯁꯦ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ ꯂꯥꯛꯄꯤꯌꯨꯁꯨ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡ ꯂꯩꯕ ꯑꯗꯣꯝꯗ ꯆꯪꯈꯤ ꯅꯨꯃꯤꯠꯁꯤꯃꯒꯤ ꯑꯌꯨꯛꯁꯤꯗ ꯆꯥꯛꯀꯧꯕꯒꯤ ꯃꯥꯔꯀꯦꯇꯤꯡ ꯆꯠꯄ ꯂꯣꯏꯔꯦ ꯃꯅꯤ ꯃꯇꯨ ꯆꯥꯛꯀꯧꯕ ꯆꯠꯀꯅꯤ ꯈꯟꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏ ꯆꯥꯛꯀꯧꯕꯒꯤ ꯏꯔꯥꯡ ꯂꯥꯡꯅꯕ ꯃꯔꯛꯁꯤꯗ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯂꯤꯛꯂꯥꯗꯤ ꯃꯥꯒꯤ ꯇꯥꯏꯕꯪꯄꯥꯜꯗ ꯂꯩꯔꯤ ꯂꯤꯛꯂꯥ ꯆꯥꯛꯀꯧꯕꯅꯤ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯃꯃꯥꯅ ꯍꯤꯡꯂꯤꯉꯩꯗ ꯃꯁꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯔꯁꯨ ꯃꯁꯤꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯏ ꯃꯃꯥꯒꯤ ꯃꯄꯥꯝꯗ ꯆꯥꯛꯀꯧꯕ ꯆꯠꯄꯒꯤ ꯂꯥꯡꯖꯕ ꯃꯥꯒꯤ ꯃꯥꯃꯅ ꯗꯈꯤꯅꯥ ꯀꯔꯤ ꯇꯧꯒꯦ ꯍꯟꯗꯛ ꯀꯨꯝꯁꯤ ꯆꯍꯤꯁꯤꯒꯤ ꯍꯦꯛ ꯍꯥꯏꯕꯒ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯩꯇꯦ ꯃꯥꯃꯅ ꯄꯤꯅꯤꯡꯕꯇ ꯄꯤꯌꯨ ꯍꯥꯏꯈꯤꯕꯗꯣ ꯃꯥꯒꯤ ꯃꯥꯃ ꯋꯥꯏ ꯂꯥꯏꯔꯔꯦ ꯅꯪꯒꯤ ꯃꯥ ꯈꯪꯉꯤ ꯆꯥꯛꯀꯧꯕꯒꯤ ꯗꯈꯤꯅꯥꯒꯤ ꯍꯤꯗꯥꯟꯅꯕ ꯃꯔꯛꯁꯤꯗ ꯃꯥꯛ ꯌꯥꯎꯅꯤꯡꯗꯦ ꯅꯣꯡꯃ ꯀꯨꯝ ꯑꯃꯒꯤ ꯃꯃꯥꯒ ꯃꯥꯒ ꯆꯥꯛꯀꯧꯕ ꯆꯠꯄ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯣ ꯃꯃꯤꯠꯇ ꯎꯏ ꯃꯍꯧꯁꯥꯗꯒꯤ ꯂꯐꯨ ꯏꯔꯣꯟꯕ ꯌꯥꯝꯅ ꯄꯥꯝꯃꯤ ꯂꯤꯛꯂꯥꯗꯤ ꯃꯈꯣꯏꯒꯤ ꯃꯥꯃꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯕ ꯂꯐꯨ ꯏꯔꯣꯟꯕꯒꯤ ꯃꯍꯥꯎꯁꯦ ꯇꯣꯞ ꯇꯣꯞꯄꯦ ꯂꯐꯨ ꯏꯔꯣꯟꯕ ꯆꯝꯐꯨꯠꯇꯨꯒ ꯈꯜꯂꯒ ꯆꯥꯕꯗꯨ ꯎꯕꯗ ꯇꯥꯏꯕꯪꯉꯥꯟꯕꯅ ꯂꯤꯛꯂꯥ ꯅꯪꯗꯤ ꯂꯐꯨ ꯏꯔꯣꯟꯕ ꯆꯥꯕ ꯂꯥꯛꯏꯕꯣꯏꯔꯦ ꯉꯥ ꯊꯣꯡꯕꯁꯤ ꯅꯪꯗꯤ ꯈꯥꯕꯩ ꯑꯃꯗꯒꯤꯁꯨ ꯍꯦꯟꯅ ꯀꯣꯊꯗꯦ
nga thongbase hawtabrane nangbo likla na khume nga thongbase yam hawe adubu lafu ironbasinadi khare hele mama adudi lafu charama pujakhro noide thanaba mama akhoi da thabadi hawroye asumna phagi tawnaduna nok noktuna chak tokluba madu dakhina tarumdagi matang do yore thoyin bigina phanek phi ama aduga liklagi su phanek phi one ply ge ma pire dakhina lupa chama maga liklana mama nungairo yam nungairo mama na piriba phi sina harau kumai lakpada setke thokdok singsi ngaya liklagi mamita maseng marang oina uramlaga amu nanga hururu mata ta mangkhre liklagi taibung palde ningsingba majet chanei neba kuyo mama oina leibo taibung palde adu ningsing liba singdo kari gi damung ma ningsing liba na basu haiba ngamjate irikni ngaya ke kifeng chairamba thamna da pakpa ising marika pangkak oiba wakhal magi khongchen purakpa ningsingba mate karani wakhal nangi platform bu leibra angau bi miga mima nadrabi taibung palamadadi somda ayuk simagi sak tukluba madu whatsapp ta message paisale Suresh ki mobile message to hangtuk laga pai nangdi thamo yam kalina hoi mai wayam ta phau haide kari pukchel no nangi pukchel sina ai sathi na ngai sarumni haibagi themning basu phau dabra sumaina sum tawradi ibani ki relationship se goal se kamai tawgani message to parga Suresh karimta haning bu phau the phone do flight mode to thamjin khra somdana solution adi lepham khangde magi amata ngairibi thongna oiribi mama nabi Elizabeth video call tawduna wari sanai ai oidau mandre amu kai dawre Suresh to aingonda yamna pau yamna phawna ningdra mal ai sumi adu sunupi ikai khangdabe magum kayara khana magi maphamda nonjagani nang adumai hainu haiba tabane masana magi mawong batawsina hanadi sekel khudingi senaramani hojikti mawasu lobitra call message loina tokre magi su problem lebizala adubu phana problem lerasu nangonda di share tawpam thokpani aite hojiksu mamonda leplibasin masida mana ibu mirairabadi ma papuni ado nang idawdo call amta tawdana nupa phabagi process to kayam changsilage khumang chawsilage do adu so hangoba pakhat kanu sulo nangi arakta popta doini Suresh to nangsu khangba khar tamu hangchit to moide chatlusi idaw dugi manakta hoi aduna farne ne hekta Elizabeth ka wari bu sanarabadi solution ado ngaya video call taru matung phone do thamme amuk somdana kamdawri kaithel duda sakalaman baduda ayuk ninthil chuba taibung nganba mamung nu pililabu thibada phangdre thong nambonbi mapa duda bidon bami gumle ibung gi bema thoyen bi nang ibung bu warau nu ko hayengi numita imoglik labu sakau bu ngamni haiba nabung thajadre nang aibu warau nu echil po mai hang doktuna nabung gi waraba itause yenglaga nangbu amuktadi yengla ukai dauke ichal na taibong pal thadoktuna satkiba numitudagi hauna aigi imoglikla punchidi kangkhong chai punchi amani haibagi wahan thok mangkhre kaithel lairami ima ibema nang uhobra nang haiba ngambra aigi imoglikla kadai da chatki he thong nambonbi nang su khangobra laibab tv miga mi manadраbi likla kadai da chatki aigi imoglikla do tingthong maton da panba ahing likla ko takrabra lona tumin kana khanganda he ima kaithel lairambi aigi imoglikla di nangonda nauthi sabini ima nangi kaithel na tambakta ona thoina laibini mabu amuktadi mafam sana tekta kaidana laibiu
ꯑꯩꯅ ꯊꯤꯕ ꯐꯪꯗ꯭ꯔꯕꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡ ꯅꯝꯕꯣꯜꯃꯤ ꯃꯊꯛꯇꯨꯗ ꯂꯦꯞꯄꯒ ꯍꯤꯡ ꯍꯤꯡꯅ ꯀꯞꯄꯦ ꯈ꯭ꯋꯥꯏ ꯄꯟꯊꯨꯡꯒꯤ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ ꯃꯔꯤ ꯇꯞꯄꯤ ꯅꯝꯕꯨꯜ ꯏꯆꯦꯜꯗ ꯑꯃꯨꯛ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯃꯍꯧꯁꯥ ꯃꯥꯅ ꯃꯉꯣꯟꯗ ꯄꯥꯎꯈꯣꯡ ꯆꯟꯕꯗꯧꯅ ꯐꯥꯎꯏ ꯀꯞꯈꯩ ꯀꯞꯄꯦ ꯏꯀꯥꯏꯕ ꯐꯥꯎꯔꯨꯗ꯭ꯔꯦ ꯃꯁꯥꯗ ꯀꯞꯄꯒꯤꯁꯨ ꯀꯅꯥꯗꯕꯨ ꯏꯀꯥꯏꯔꯨꯅꯤ ꯃꯤꯃꯥꯡꯗ ꯀꯞꯄꯒꯤ ꯏꯀꯥꯏꯕ ꯃꯉꯣꯟꯗ ꯃꯁꯥꯗ ꯐꯥꯎꯈꯤꯗ꯭ꯔꯦ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯂꯤꯛꯂꯥꯇꯕꯨ ꯎꯔꯗꯤ ꯍꯥꯏꯗꯨꯅ ꯃꯤꯠꯌꯦꯡ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯅꯤꯡꯊꯝꯊꯥ ꯆꯪꯉꯛꯄꯒꯤ ꯃꯇꯝꯒ ꯑꯣꯏꯕꯒ ꯅꯨꯃꯤꯠ ꯃꯥꯁꯨ ꯈꯥꯝꯕ ꯌꯥꯗꯅ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯄꯥꯡꯈꯤꯕꯒ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯗꯕꯅ ꯁꯥꯏꯀꯜ ꯑꯃꯟꯕꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯃꯤꯠꯁꯤꯃꯒꯤ ꯇꯥꯡꯅꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯕꯨꯠ ꯂꯩꯕꯥꯛꯇ ꯃꯈꯣꯏꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯗꯨꯅ ꯆꯥꯔꯒ ꯂꯩꯕ ꯌꯥꯎ ꯃꯅꯤꯡ ꯃꯈꯥ ꯇꯧꯅꯔꯦ ꯕꯨꯠ ꯂꯤꯂꯤꯗꯣ ꯃꯌꯥꯝ ꯃꯔꯛꯇ ꯄꯨꯜꯂꯤ ꯅꯣꯛꯈꯦꯗꯅ ꯕꯨꯠ ꯃꯃꯥꯟꯅꯕꯤ ꯂꯩꯁꯅꯥꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩ ꯕꯨꯠ ꯂꯩꯕꯥꯛꯇꯨꯗ ꯕꯨꯂꯦꯠ ꯊꯧꯕ ꯕꯨꯠ ꯑꯃ ꯕꯨꯂꯦꯠ ꯊꯧꯗꯨꯅ ꯂꯥꯛꯂꯒ ꯂꯤꯂꯤꯒꯤ ꯃꯃꯥꯡꯗ ꯕꯨꯂꯦꯠꯇꯨ ꯈꯥꯝꯃꯦ ꯌꯥꯝ ꯍꯥꯏ ꯐꯥꯏ ꯑꯣꯏꯕ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯕꯨꯠ ꯄꯥꯈꯪꯅꯤ ꯕꯨꯠ ꯄꯥꯈꯪꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯂꯤꯂꯤꯗ ꯏꯟꯇ꯭ꯔꯣ ꯇꯧꯏ ꯍꯥꯏ ꯑꯩꯒꯤ ꯃꯤꯡ ꯁꯥꯟꯇꯣꯁ ꯕꯥꯏꯑꯣꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯍꯣꯕꯤꯅ ꯄꯦꯟꯇꯤꯡ ꯂꯤꯛꯂꯥꯅ ꯈꯨꯝꯃꯤ ꯀꯔꯤ ꯂꯩꯒꯦ ꯑꯩꯉꯣꯟꯗꯒ ꯏꯟꯇ꯭ꯔꯣ ꯇꯧꯔꯛꯏꯁꯤꯕꯣ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯁꯛꯍꯦꯟꯕꯤꯗꯤ ꯅꯪꯅꯦ ꯃꯌꯥ ꯆꯧꯗꯣꯔꯤ ꯃꯥꯟꯕꯤ ꯃꯌꯥꯒ ꯄꯣꯔꯞ ꯇꯧꯕꯤ ꯕꯨꯠ ꯂꯩꯁꯥꯕꯤꯗꯤ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯅꯪ ꯈꯛꯇꯅꯤ ꯌꯥꯔꯦ ꯂꯦꯞꯍꯧꯔꯣ ꯅꯪ ꯑꯩꯅ ꯍꯥꯏꯕꯗ ꯑꯀꯥꯏꯕꯒ ꯌꯥꯎꯔꯕ꯭ꯔꯣ ꯂꯤꯂꯤ ꯑꯃꯗꯤ ꯁꯟꯇꯣꯁ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ ꯍꯣ ꯄꯛꯇꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒꯤꯅꯤ ꯃꯁꯛ ꯐꯖꯩ ꯃꯇꯤꯛ ꯁꯛ ꯐꯥꯎꯗꯤ ꯍꯥꯏꯐꯦꯠ ꯀꯥꯛꯏꯅꯦ ꯀꯥꯛꯄ ꯅꯠꯇꯦ ꯑꯣꯚꯔ ꯆꯠꯂꯦ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯩꯅ ꯄꯥꯈꯪ ꯀꯣꯂꯣꯅꯤꯗꯒꯤ ꯅꯪꯇ ꯎꯅꯒꯦꯅ ꯂꯥꯛꯏ ꯑꯗꯨꯒ ꯅꯪꯅ ꯄꯣꯡꯗꯅꯒ ꯇꯧꯔꯤ ꯅꯪ ꯏꯒꯣꯗꯣ ꯑꯩꯁꯨ ꯈꯔ ꯂꯩꯖꯒꯦ ꯀꯦꯖꯤꯗ ꯀꯌꯥꯅꯣ ꯑꯩꯒꯤ ꯏꯒꯣꯗꯤ ꯀꯦꯖꯤꯗ ꯑꯣꯟꯗꯦ ꯃꯃꯜꯁꯨ ꯂꯩꯇꯦ ꯑꯗꯨꯝ ꯍꯥꯏꯐꯦꯠꯇꯤ ꯀꯜꯂꯤꯅꯤ ꯆꯤꯟꯗꯣ ꯆꯤꯟꯒꯤ ꯋꯥꯗꯤ ꯒꯦꯅꯤꯁ ꯔꯦꯀꯣꯔꯗ ꯆꯜꯂꯤꯅꯤ ꯋꯥꯔꯤꯁꯦ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯋꯥꯍꯩ ꯑꯃ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯀꯔꯤ ꯋꯥꯍꯩ ꯅꯨꯡꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯄꯛꯇ꯭ꯔꯦ ꯅꯪ ꯆꯠꯂꯧꯔꯣ ꯌꯥꯏꯗ ꯍꯥꯏꯌꯣ ꯆꯠꯂꯒꯦ ꯉꯁꯤꯇꯪ ꯊꯦꯡꯅꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯕꯨꯠ ꯑꯩꯉꯣꯟꯗꯒ ꯈꯥꯏꯔꯗꯅ ꯅꯪ ꯍꯅꯨꯕꯤꯗꯤ ꯅꯠꯇꯦꯗꯅ ꯑꯩꯈꯣꯏꯗꯤ ꯎꯔꯤꯔꯩ ꯃꯥꯙꯕꯤꯒꯨꯝ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯍꯩꯕꯣꯛꯁꯤꯡꯒꯤ ꯎꯃꯪꯗ ꯂꯣꯠꯇꯨꯅ ꯂꯩꯔꯒꯦ ꯐꯤꯔꯦꯞ ꯂꯧꯔꯦ ꯒꯣꯁ ꯔꯥꯏꯗ ꯃꯥꯟꯕ ꯅꯪꯕꯣ ꯕꯨꯂꯦꯠꯇꯨꯒ ꯑꯦꯜꯕꯝ ꯀꯨꯝꯒꯗꯕ ꯅꯪꯅ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯀꯩꯗꯧꯔꯤꯅꯣ ꯕꯨꯠ ꯂꯩꯕꯥꯛꯇ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯔꯤꯖꯟ ꯑꯃꯃꯝ ꯂꯩꯔꯕꯅꯤ ꯁꯤꯒꯤ ꯋꯥꯁꯦ ꯇꯣ ꯂꯤꯂꯤ ꯑꯩꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯨꯠ ꯄꯥꯈꯪꯗꯨ ꯃꯥꯒꯤ ꯕꯨꯂꯦꯠꯇꯣ ꯊꯧꯗꯨꯅ ꯆꯠꯈꯤ ꯂꯤꯂꯤ ꯕꯨꯠ ꯄꯥꯈꯪꯗꯨꯒꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯃꯁꯥꯗꯣ ꯂꯩꯇꯥꯐꯝ ꯈꯪꯗꯦ ꯄ꯭ꯔꯞ ꯂꯥꯛꯑꯒ ꯈꯥꯏꯕꯣꯏ ꯂꯥꯛꯄꯣꯏ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯁꯤꯡꯁꯤꯅ ꯍꯧꯖꯤꯛꯀꯥꯟ ꯏꯟꯈꯠꯂꯛꯂꯤꯕ ꯃꯇꯝꯁꯤꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯗ ꯕꯨꯂꯦꯠ ꯊꯧꯕ ꯅꯨꯄꯥ ꯑꯃꯅ ꯄ꯭ꯔꯄꯣꯁ ꯇꯧꯕ ꯑꯣꯏꯔꯝꯃꯗꯤ ꯂꯩꯁꯥꯕꯤꯗꯣ ꯍꯔꯥꯎꯃꯟꯗꯅ ꯋꯥꯟꯊꯕꯗꯒꯤ ꯏꯁꯤꯡ ꯊꯥꯗꯨꯅ ꯁꯣꯏꯗꯅ ꯂꯥꯛꯅꯒꯅꯤ ꯈꯜꯂꯤ ꯕꯨꯠ ꯂꯩꯁꯥꯕꯤ ꯂꯤꯂꯤ ꯃꯣꯟ ꯈꯜꯂꯤ ꯂꯤꯂꯤꯅ ꯍꯩꯃꯥ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯋꯦ ꯑꯩ ꯇꯥꯏꯕꯪ ꯃꯤꯔꯦꯝꯂꯦꯟꯗ ꯆꯠꯂꯨꯒꯦ ꯏꯀꯥꯎ ꯀꯥꯎꯋꯦ ꯕꯨꯠ ꯂꯩꯕꯥꯛꯁꯤꯗ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏ ꯏꯔꯣꯏ ꯂꯨꯋꯥꯎꯕꯤꯗꯨꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥ ꯀꯣꯟꯊꯣꯡ ꯃꯄꯥ ꯌꯧꯔꯝꯗꯥꯏ ꯂꯤꯛꯂꯥꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯃꯄꯥ ꯂꯥꯟꯅ ꯐꯥꯎꯗꯣꯔꯛꯀꯦ ꯇꯧꯏ ꯃꯥꯅ ꯍꯦꯛ ꯐꯥꯎꯗꯣꯔꯛꯄꯒ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯤꯛꯂꯥꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨꯒꯤ ꯀꯣꯟꯊꯣꯡ ꯃꯄꯥꯗ ꯂꯩꯕꯥꯛ ꯇꯧꯊꯣꯛꯂꯒ ꯂꯩꯋꯥ ꯌꯥꯎꯕ ꯆꯐꯨ ꯑꯃ ꯐꯨꯝꯖꯤꯟꯗꯨꯒꯤ ꯇꯧꯔꯤꯕꯗꯣ ꯕꯨꯠ ꯂꯤꯂꯤꯅ ꯎꯔꯦ ꯂꯤꯂꯤꯅ ꯑꯣ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯃꯤꯅ ꯇꯨꯝꯅ ꯍꯤꯞꯅꯕ ꯃꯇꯝꯁꯤꯗ ꯃꯤꯒꯤ ꯀꯣꯟꯊꯣꯡꯗ ꯀꯣꯝ ꯁꯥꯅ ꯇꯧꯔꯤꯁꯦ ꯆꯐꯨ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦ ꯇꯧꯔꯤꯁꯦ ꯏꯔꯣꯏ ꯂꯨꯋꯥꯎꯕꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯐꯨꯝꯂꯤꯕꯁꯦ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯦ ꯋꯥꯔꯤꯁꯤꯒꯤ 9ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ
अदोंगी ममल यामलबा लाइक सब्सक्राइब तब काउबिगन लोसिलकपन मैम इकोकनो अमुक खुरमजरी।